ꯏꯪ ꯁꯣꯛ 1998 ꯁꯨꯞꯅ 58ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯗ ꯁꯣꯚꯤꯌꯦꯠ ꯌꯨꯅꯤꯌꯟꯒꯤ ꯃꯤ ꯄꯣꯡ ꯇꯥꯗ꯭ꯔꯕ ꯎꯟꯇꯅ ꯀꯨꯞꯁꯤꯟꯈ꯭ꯔꯕ ꯑꯗꯨꯒꯨꯝꯂꯕ ꯖꯪꯒꯜꯁꯤꯡꯒꯤ ꯃꯅꯨꯡꯗ ꯆꯤꯡ ꯃꯥꯟ ꯀꯥꯕꯗ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯃꯤꯑꯣꯏ ꯃꯥꯄꯟꯒꯤ ꯀꯥꯡꯂꯨꯞ ꯑꯃꯅ ꯎꯔꯥꯜ ꯆꯤꯡꯁꯥꯡꯁꯤꯡ ꯑꯁꯤꯕꯨ ꯀꯥꯔꯨꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯈꯤ꯫ ꯃꯈꯣꯏ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯑꯃꯗꯤ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ, ꯑꯗꯨꯒ ꯊꯦꯡꯅꯒꯗꯧꯔꯤꯕ ꯅꯤꯡꯊꯝꯊꯥꯒꯤ ꯑꯗꯨꯒꯨꯝꯂꯕ ꯏꯪꯂꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯗꯨ ꯃꯥꯌꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯀꯗꯧꯔꯤ꯫ ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯛꯀꯗꯧꯔꯤ ꯍꯥꯏꯕꯗꯨ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯒ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯃꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯆꯍꯤ 18 ꯁꯨꯕꯗ ꯉꯥꯏꯔꯤꯕ ꯏꯟꯖꯤꯅꯤꯌꯔꯤꯡ ꯁ꯭ꯇꯨꯗꯦꯟꯠ ꯏꯒꯣꯔ ꯗ꯭ꯌꯥꯠꯂꯣꯚ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯈꯣꯡꯁꯤꯡ ꯑꯗꯨꯒꯤ ꯃꯀꯣꯛ ꯊꯣꯡꯗꯨꯅ ꯈꯣꯡꯆꯠ ꯑꯁꯤꯕꯨ ꯃꯀꯣꯛ ꯆꯤꯡꯂꯝꯃꯤ꯫ ꯗ꯭ꯌꯥꯠꯂꯣꯚ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕ ꯃꯁꯦꯜꯁꯤꯡꯒꯤ ꯃꯔꯛꯇ ꯂꯝ-ꯇꯨꯗ ꯃꯤꯠꯁꯤꯡ ꯅꯥꯁꯤꯡꯕꯒꯤꯗꯃꯛꯇ ꯈꯪꯅꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤꯅ ꯃꯃꯥꯡꯊꯛꯇ ꯆꯤꯡ ꯀꯌꯥ ꯑꯃ ꯀꯥꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯈꯣꯡꯆꯠ ꯑꯁꯤꯗꯤ ꯃꯃꯥꯡꯊꯛꯇ ꯃꯍꯥꯛꯅ ꯀꯥꯈꯤꯕ ꯆꯤꯡꯁꯤꯡ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯈꯣꯡꯆꯠ ꯑꯃ ꯑꯣꯏꯒꯗꯧꯔꯤ꯫ ꯃꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯄꯥꯟꯗꯝꯗꯤ ꯏꯪꯂꯕ ꯏꯪꯊꯝꯊꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯪꯂꯕ ꯃꯇꯝꯗ ꯅꯣꯔꯗꯔꯟ ꯎꯔꯥꯜ ꯃꯥꯎꯟꯇꯦꯟꯁ ꯑꯁꯤꯕꯨ ꯂꯥꯟꯗꯨꯅ ꯆꯠꯄ ꯑꯁꯤꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯏꯪꯕꯒꯤ ꯆꯥꯡ ꯑꯁꯤ -30°C ꯐꯥꯎꯕ ꯑꯣꯏꯕ ꯌꯥꯈꯤ, ꯑꯗꯨꯒ ꯀꯜꯂꯕ ꯅꯨꯡꯁꯤꯠꯁꯤꯡꯅ ꯑꯗꯨꯒꯨꯝꯂꯕ ꯎꯟꯁꯤꯡꯒꯤ ꯑꯣꯏꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯒꯨꯝꯕ ꯊꯣꯛꯍꯟꯕ ꯌꯥꯕ ꯃꯇꯝꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯗ꯭ꯌꯥꯠꯂꯣꯚ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯈꯣꯡꯕꯨꯁꯤꯡꯅ ꯊꯥꯖꯔꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏ ꯈꯣꯡꯆꯠ ꯑꯁꯤꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ꯫ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯗ ꯃꯤꯑꯣꯏ 9 ꯌꯥꯎꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯁꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯇꯝꯂꯤꯕ ꯑꯗꯨꯒꯨꯝꯕ ꯃꯍꯩꯔꯣꯏꯁꯤꯡ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯁꯤ ꯂꯝ-ꯇꯨ ꯀꯣꯏꯕ ꯄꯥꯝꯕ, ꯃꯁꯥꯗ ꯑꯗꯨꯒꯨꯝꯂꯕ ꯈꯤꯡ ꯂꯥꯎꯕ ꯑꯃꯗꯤ ꯊꯦꯡꯅꯒꯗꯧꯔꯤꯕ ꯆꯥꯡꯌꯦꯡ ꯑꯁꯤꯒꯤꯗꯃꯛꯇ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯣꯏꯔꯥꯡꯅ ꯍꯔꯥꯎꯖꯕ ꯐꯥꯎꯔꯝꯃꯤ꯫ ꯈꯣꯡꯆꯠ ꯑꯁꯤ ꯆꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯗ꯭ꯌꯥꯠꯂꯣꯚꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯈꯣꯡꯆꯠ ꯑꯁꯤ ꯍꯞꯇꯥ 2ꯃꯨꯛ ꯆꯪꯕ ꯌꯥꯏ ꯍꯥꯏꯗꯨꯅ꯫ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯍꯦꯛ ꯈꯣꯡꯆꯠ ꯑꯁꯤ ꯃꯥꯏ ꯄꯥꯛꯄꯒ ꯇꯦꯂꯤꯒ꯭ꯔꯥꯝ ꯑꯃ ꯊꯥꯔꯛꯇꯨꯅ ꯃꯈꯣꯏ ꯑꯁꯤ ꯍꯧꯖꯤꯛ ꯇꯦꯛꯇ ꯀꯥꯏꯗꯅ ꯌꯧꯔꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯣꯃꯤꯁ ꯇꯧꯈꯤ ꯃꯗꯨꯗꯤ ꯃꯁꯤꯅ ꯈꯨꯗꯝ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯃꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯅꯨꯄꯥꯃꯆꯥ 9 ꯑꯃꯗꯤ ꯅꯨꯄꯤ 2 ꯌꯥꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯑꯃꯗꯤ ꯈꯣꯡꯆꯠ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯃꯁꯥ ꯅꯥꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛ ꯆꯠꯄ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯆꯠꯄ ꯌꯥꯎꯈꯤꯗꯦ꯫ ꯃꯈꯣꯏꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯑꯍꯥꯟꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯂ꯭ꯌꯨꯗꯃꯤꯂꯥ ꯗꯨꯕꯤꯅꯤꯅ ꯆꯍꯤ 10 ꯁꯨꯕꯗ ꯉꯥꯏꯔꯤꯕꯤ ꯑꯗꯨꯒꯨꯝꯂꯕ ꯀꯣꯂꯦꯖꯀꯤ ꯃꯍꯩꯔꯣꯏ ꯑꯃꯅꯤ꯫ ꯃꯍꯥꯛ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯡꯌꯦꯡꯗ ꯃꯥꯏ ꯄꯥꯛꯀꯟꯕ, ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯒꯟꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯃꯤꯡꯅ ꯖꯤꯅꯥꯏꯗꯥ ꯀꯣꯜꯃꯣꯒꯣꯔꯣꯚ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨ ꯑꯁꯤꯕꯨ ꯅꯣꯛ-ꯈꯦꯟꯕ, ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯁꯤ 1959ꯒꯤ ꯖꯅꯋꯥꯔꯤ ꯊꯥꯅ ꯂꯣꯏꯔꯛꯄ ꯑꯁ꯭ꯋꯥꯏꯗꯒꯤ ꯍꯧꯔꯝꯃꯤ꯫ ꯑꯍꯥꯟꯕꯗ ꯃꯈꯣꯏꯅ ꯇ꯭ꯔꯦꯟꯅ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯇ꯭ꯔꯛꯅ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯑꯗꯨꯒꯨꯝꯂꯕ ꯃꯤꯑꯣꯏ ꯇꯥꯗ꯭ꯔꯕ ꯋꯤꯜꯗꯔꯅꯦꯁ ꯑꯃꯗꯤ ꯑꯗꯨꯒꯨꯝꯂꯕ ꯆꯤꯡ ꯃꯥꯟꯇꯅ ꯀꯣꯏꯁꯤꯟꯕ ꯖꯪꯒꯜꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯇꯞꯅ ꯃꯅꯨꯡ ꯍꯨꯠꯅ ꯆꯪꯁꯤꯟꯕ ꯍꯧꯔꯛꯈꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯀꯔꯤꯁꯨ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯗꯕ ꯑꯗꯨꯒꯨꯝꯕ ꯈꯣꯡꯆꯠ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯀꯔꯤꯁꯨ ꯈꯨꯗꯣꯡꯊꯤꯕ ꯑꯃꯠꯇ ꯊꯣꯛꯂꯝꯗꯦ꯫ ꯑꯗꯨꯒꯨꯝꯂꯕ ꯈꯣꯡꯆꯠ ꯈꯣꯡꯂꯣꯏꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯗꯥꯏꯔꯤꯁ ꯀꯌꯥ ꯊꯝꯗꯨꯅ ꯑꯃꯗꯤ ꯐꯣꯇꯣ ꯀꯌꯥ ꯅꯝꯗꯨꯅ ꯑꯗꯨꯒꯨꯝꯂꯕ ꯈꯣꯡꯆꯠ ꯑꯁꯤꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯈꯣꯡꯆꯠ ꯑꯁꯤ ꯆꯠꯊꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯞꯅ ꯑꯗꯨꯒꯨꯝꯂꯕ ꯋꯦꯗꯔ ꯑꯁꯤ ꯌꯥꯝ ꯊꯤꯕ ꯃꯑꯣꯡꯗ ꯆꯦꯟꯖ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯃꯈꯣꯏꯒꯤ ꯋꯦꯗꯔꯒꯤ ꯀꯟꯗꯤꯁꯟ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯦꯟꯖ ꯇꯧꯔꯛꯄꯅ ꯌꯥꯝꯅ ꯗꯦꯟꯖꯔꯁ ꯑꯣꯏꯕ ꯑꯗꯨꯒꯨꯝꯂꯕ ꯃꯈꯣꯏꯅ ꯈꯜꯂꯨꯗꯕ ꯋꯦꯗꯔꯒꯤ ꯀꯟꯗꯤꯁꯟ ꯑꯃ ꯑꯣꯏꯕ ꯍꯧꯔꯛꯈꯤ꯫ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯈꯣꯡꯆꯠ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯑꯗꯨꯒꯨꯝꯂꯕ ꯆꯤꯡ ꯃꯥꯟ ꯑꯁꯤ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯗ ꯑꯗꯨꯒꯨꯝꯂꯕ ꯌꯥꯝꯅ ꯇꯝꯊꯤꯕ ꯋꯦꯗꯔ ꯀꯟꯗꯤꯁꯟꯁ ꯑꯣꯏꯒꯟꯕ ꯑꯗꯨꯒꯨꯝꯕ ꯃꯐꯝ ꯉꯥꯛꯇꯅꯤ꯫ ꯏꯪꯕꯒꯤ ꯆꯥꯡ ꯑꯁꯤ ꯀꯌꯥꯃꯨꯛ ꯏꯪꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯗꯤꯒ꯭ꯔꯤ ꯁꯦꯜꯁꯤꯌꯁ ꯑꯁꯤ -30 ꯐꯥꯎꯕ ꯆꯠꯄ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯃꯐꯝ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯎꯟ ꯄꯨꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯀꯌꯥ ꯑꯃ ꯈꯪꯍꯧꯗꯅ ꯍꯦꯛꯇ ꯊꯣꯛꯀꯟꯕ, ꯃꯗꯨ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯤꯠꯅ ꯌꯦꯡꯕꯗ ꯀꯔꯤꯁꯨ ꯎꯕ ꯉꯝꯗꯕ ꯑꯗꯨꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯀꯟꯗꯤꯁꯟꯁ ꯀꯌꯥ ꯑꯃ ꯊꯣꯛꯀꯟꯕ ꯂꯝꯗꯝ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯤꯡ ꯀꯥꯕ ꯆꯠꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤꯗꯤ ꯑꯁꯤꯒꯨꯝꯂꯕ ꯈꯨꯗꯣꯡꯊꯤꯕ ꯑꯁꯤ ꯆꯦꯂꯦꯟꯖ ꯇꯧꯕ ꯑꯁꯤ ꯃꯈꯣꯏꯒꯤꯗꯤ ꯑꯦꯗꯚꯦꯟꯆꯔꯁꯤꯡ ꯑꯗꯨꯒꯤ ꯄꯥꯔꯠ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯁꯥꯒ ꯂꯣꯏꯅꯅ ꯑꯗꯨꯒꯨꯝꯂꯕ ꯑꯆꯧꯕ ꯕꯦꯒꯁ ꯀꯌꯥ ꯑꯃ ꯄꯨꯔꯝꯃꯤ꯫ ꯕꯦꯒꯁꯤꯡ ꯑꯗꯨꯗ ꯆꯥꯅ ꯊꯛꯅꯕ, ꯀꯦꯃꯦꯔꯥ ꯑꯃꯗꯤ ꯅꯣꯠꯕꯨꯛꯁ ꯂꯣꯏꯅꯅ ꯋꯤꯟꯇꯔ ꯑꯁꯤꯕు ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒꯨꯝꯂꯕ ꯏꯀ꯭ꯋꯤꯞꯃꯦꯟꯠꯁ ꯀꯌꯥ ꯑꯃ ꯄꯨꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯆꯠꯄ ꯃꯇꯝꯗ ꯗꯥꯏꯔꯤꯁꯤꯡꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯗꯤꯇꯦꯜꯗ ꯃꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯁꯤꯕꯨ ꯏꯗꯨꯅ ꯊꯝꯂꯝꯃꯤ꯫
loina loina photos kaya amasu makhoi khongchat asiga loina photosing asi kaptuna makhoina thamjilami asigumba photosing asi matung darakpa matamda case asigi yamna kiningai oiba adugumba photo kaya ama oirakadori ahanbadari makhoi khongchat asi yamna smoothly karisu atok akai yaudana adugumlaba yamna normal oina chalammi makhoina nok kheduna isai kaya ama sakminaduna adugumlaba inglaba untana kuplaba adugumlaba miyoi kanamta tadraba wilderness aduda changduna makhoina khoi khongchat asibu adugumlaba enjoy torammi makhoina makhoi khongchat asi asum chatliba makhai makhoigi akoibada leiriba using adu asuki matik amaga yamna lapnarakpa thengnaki aduga loina adugumba akanba nuksit kaya amasu sitpa horaklami aduga makhogi mamangda uriba chingsing adusu yamna pikchillami aduga loina naitom taduna leiba adugumba sakpham adu makhogi mamangda urakhi khongbu sing asina makhoigi khongchat asibu aduki matik yamna phajana document torami makhoina camera da no kheduna yamna harau tamna leiba moments kaya ama capture torami photo amada makhoi asi no kheduna adugumlaba luraba un singtana kupsinba mafam aduda sanaba urami aduga amadana makhoina camp saduna amadi adu nuai yaifana makhoina makhoigi khongchat asibu chathaba urami masigi photo sing asi yengba matamda akhoina khangli madudi makhoigi group asi aduki matik yamna confident amadi calm oina makhoi khongchat asi athari haiduna photo sing asina aikhoida karigumba sakhi sabon amata pide madudi makhoida yamna adugumlaba awaba khudong thiba ama oirakadore haibsi adubu khongchat asina asum chathariba makai makhoigi weather gi condition asisu aduki matik yamna phattaba hengalaki akan manushit kaya amana chingmai sing asida hupna humba urami adugumlaba unbuba nungsit sing asina aikhoigi mit asina uba ngambagi sakti adu yamna hantalami mitar kharagi mamangdadi akhoigi mit asina unbuba nungsit asina maram oiduna uba amata ngamlamde adubu khudong thiba kaya asi thengna makhoina makhoi khongchat asibu asum makha tana chatharami makhoina makhoi khongchat asibu losinma ngangbani haina aduki matik chena thajarami makhoigi khongchat asigi pantungmo adugi mamingdi kholat syakal kaurami masi adugumlaba chawraba mountain amani masigi moming asi mafamduda leiramba adugumlaba indigenous people mansi people singdagi lauraga thonkhiba adugumlaba moming ama oirami adubu makhoigi maming asigi adugumlaba wahanthok adudi aduki matik kiningai oiba ama oirami kholat syakal haibadi adugumlaba asiba singi ching haiba oirami February ki tang amada hiker sing asina mountain gi slope amada yaroklami madugi numit adu weather asi aduki matik yamna phataba weather warami kallaba thonglai nungsit kaya ama unpuba sing aduna makhoigi chatwa matamda aduki matik khudong thiba thengna ningai oiba phibam ngakta ohelami khongloi sing asina makhoigina leibam ama semnabagi damakta makhoi ten adu khannabagi damakta mafam chaba mafam ama thinaba honabada aduki matik warami makhoina ching manda adugumlaba kallaba nonglai lungsit kaya tana question ba ching sing aduda makhoina ten adu khanduna leibagi mahutta makhada forest sing aduda lei changdana makhoina adugumlaba ching sing aduda adugi slope sing aduda changduna makhoina ten adu khalaga adu leinabagi damakta decision lauki masigi decision asi aduki matik chingnaningai oba decision ama oremi karigi damakta makhoina adugumlaba yamna safe oidaba mafam chingmangi kokpa nuksit akanba kaya tana laga leiba aduguma mafam aduda kem tonobagi damakta makhoina decision adu lauribano aduga adugumlaba khudong charba forest aduda leitana makhoina adugumlaba aduk yam khudong thiningai oiba chingsing aduda karigi damakta leinambagi damakta makhoina decision adu lauribano haiduna makhoina makhogi ten adu hangdokle aduga chingsing aduki chingmai sing aduda makhoina ten adu khanduna numidangi chana thaknaba sem sare aduga makhogi journal sing aduda makhoina ngasi kai tholakpa sing adu ambata chithana isale aduga makhoi tuna bagi damakta sem saki adubu makhoina tumlinge matamda numidang aduda karigumba yamna khudong thiba thokdok amadi thokre haibasi akoina matung tarakta khanglakadori tasengna chapchabi kari thokhibana haibdu madudi akoina khangba ngamdre adubu investigators singna yamna shocking oiba pot ama makhoin thengnarakadori khongbu sing asina makhoina makhoigi ten adubu manungdagi sigairaga mapana thoknaba honarambagi adugumlaba khutam sing adu phanggadori ten sing adugi adugumlaba asengba changbam adugumlaba normal oiba entrance tagi nataba makhoigi nakandal khaliba adugumba fabric sing adu makhoina sigairaga manungdagi thangamna sigairaga mapanda yamna thuna thokpa adugumlaba khudongthiba thodok amabu na thoknaba honaba matamda tauba adugumba thawong adu mana makhoina mapana tholoknaba honaba
ꯊꯦꯡꯅꯈꯤ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯗꯤꯁꯇꯔꯕꯤꯡ ꯑꯣꯏꯕ ꯄꯣꯠ ꯑꯃꯗꯤ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯇꯦꯟ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯕꯨꯠꯁꯤꯡ ꯃꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯂꯕ ꯐꯤꯔꯣꯜꯁꯤꯡ ꯆꯥꯅ ꯊꯛꯅꯕ ꯐ꯭ꯂꯥꯁ ꯂꯥꯏꯠꯁꯤꯡ ꯂꯣꯏꯅꯃꯛ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯂꯝꯃꯤ ꯑꯁꯤꯒꯨꯝꯂꯕ ꯏꯪꯂꯕ ꯎꯔꯥꯜ ꯃꯥꯎꯟꯇꯦꯟꯁꯤꯡ ꯑꯁꯤꯗ ꯇꯦꯟ ꯑꯃꯕꯨ ꯐꯖꯅ ꯂꯣꯏꯁꯤꯟ ꯈꯣꯝꯖꯤꯟꯗꯅ ꯑꯁꯨꯃꯥꯏꯅ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯂꯝꯕ ꯍꯥꯏꯕꯁꯤ ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯠꯇ ꯄꯨꯗꯅ ꯑꯗꯨꯃꯥꯏꯅ ꯆꯠꯈꯤꯕ ꯍꯥꯏꯕꯁꯤ ꯅꯍꯥꯛ ꯁꯤꯖꯔꯒꯦ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯕ ꯑꯗꯨꯒꯨꯝꯂꯕ ꯗꯤꯁꯤꯖꯟ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯏꯟꯚꯦꯁꯇꯤꯒꯦꯇꯔꯁꯤꯡꯅ ꯍꯥꯏꯈꯤ ꯃꯈꯣꯏꯒꯤ ꯇꯦꯟ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯩꯔꯝꯕ ꯑꯗꯨꯒꯨꯝꯕ ꯈꯣꯡꯂꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯈꯣꯏꯅ ꯆꯠꯂꯝꯕꯒꯤ ꯐꯨꯠꯄ꯭ꯔꯤꯟꯠꯁꯤꯡ ꯑꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯔꯤ ꯑꯃ ꯑꯣꯏꯔꯛꯀꯗꯧꯔꯤ ꯃꯈꯣꯏꯒꯤ ꯀꯦꯝꯞ ꯁꯥꯏꯠ ꯑꯗꯨꯗꯒꯤ ꯑꯗꯨꯒꯨꯝꯕ ꯆꯠꯈꯤꯕ ꯐꯨꯠꯄ꯭ꯔꯤꯟꯠꯁ 7 ꯏꯟꯚꯦꯁꯇꯤꯒꯦꯇꯔꯁꯤꯡꯅ ꯐꯪꯂꯝꯃꯤ ꯃꯈꯣꯏꯒꯤ ꯐꯨꯠꯄ꯭ꯔꯤꯟꯠꯁ ꯑꯁꯤ ꯑꯗꯨꯒꯨꯝꯂꯕ ꯎꯟꯁꯤꯡꯇꯅ ꯀꯣꯏꯁꯤꯟꯕ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯁꯦꯡꯅ ꯎꯔꯝꯃꯤ ꯑꯗꯨꯕꯨ ꯏꯟꯚꯦꯁꯇꯤꯒꯦꯇꯔꯁꯤꯡ ꯑꯃꯗꯤ ꯔꯦꯁꯀ꯭ꯌꯨꯋꯔꯁꯤꯡꯁꯤꯅ ꯉꯛꯂꯤꯕꯗꯤ ꯃꯈꯣꯏꯅ ꯀꯔꯝꯍꯥꯏꯅ ꯇꯧꯗꯅ ꯃꯈꯣꯏꯒꯤ ꯀꯦꯝꯞ ꯁꯥꯏꯠ ꯑꯗꯨꯕꯨ ꯊꯥꯗꯣꯛꯂꯝꯃꯒ ꯆꯠꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨꯅꯤ ꯃꯤꯑꯣꯏ ꯈꯔꯅꯗꯤ ꯆꯠꯄ ꯃꯇꯝꯗ ꯕꯨꯠꯁ ꯇꯣꯡꯗꯅ ꯃꯣꯖꯥ ꯈꯛꯇꯪ ꯇꯣꯡꯂꯒ ꯑꯗꯨꯒꯨꯝꯂꯕ ꯃꯈꯣꯏꯒꯤ ꯐꯨꯠꯄ꯭ꯔꯤꯟꯠꯁꯤꯡ ꯑꯗꯨꯗ ꯎꯕ ꯐꯪꯈꯤ ꯃꯤꯑꯣꯏ ꯈꯔꯅꯗꯤ ꯃꯣꯖꯥ ꯐꯥꯎꯕ ꯇꯣꯡꯗꯅ ꯃꯈꯣꯡ ꯑꯗꯨ ꯀꯔꯤꯃꯠꯇ ꯌꯥꯎꯗꯅ ꯑꯗꯨꯒꯨꯝꯂꯕ ꯕꯦꯌꯔ ꯐꯨꯠꯇ ꯆꯠꯄꯒꯤ ꯐꯨꯠꯄ꯭ꯔꯤꯟꯠꯁ ꯀꯌꯥ ꯑꯃ ꯇꯥꯔꯝꯃꯤ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯀꯦꯝꯞ ꯁꯥꯏꯠ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯍꯣꯕꯦ ꯆꯪꯊꯣꯔꯛꯄꯒꯤ ꯑꯗꯨꯒꯨꯝꯂꯕ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯐꯪꯂꯝꯃꯤ ꯑꯗꯨꯕꯨ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯑꯃꯗꯤ ꯃꯈꯣꯏ ꯆꯦꯜꯂꯒ ꯊꯣꯛꯂꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯆꯦꯟꯕꯒꯤ ꯐꯨꯠꯄ꯭ꯔꯤꯟꯠꯁ ꯑꯃꯠꯇ ꯎꯔꯝꯗꯦ ꯃꯈꯣꯏ ꯑꯁꯤ ꯇꯞꯅ ꯃꯥꯎꯟꯇꯦꯟꯁ ꯑꯗꯨꯗꯒꯤ ꯃꯈꯥꯗ ꯀꯨꯝꯊꯔꯛꯄꯒꯤ ꯃꯑꯣꯡꯗ ꯑꯗꯨꯃꯥꯏꯅ ꯐꯨꯠꯄ꯭ꯔꯤꯟꯠꯁ ꯑꯗꯨꯕꯨ ꯎꯕ ꯐꯪꯂꯝꯃꯤ ꯃꯈꯣꯏꯒꯤ ꯀꯦꯝꯞ ꯁꯥꯏꯠ ꯑꯗꯨꯗꯒꯤ 1.5 ꯀꯤꯂꯣꯃꯤꯇꯔꯁ ꯂꯥꯞꯅ ꯔꯦꯁꯀ꯭ꯌꯨꯋꯔꯁꯤꯡ ꯑꯗꯨꯅ ꯀꯣꯟꯅ ꯌꯥꯝꯅ ꯗꯤꯁꯇꯔꯕꯤꯡ ꯑꯣꯏꯕ ꯑꯗꯨꯒꯨꯝꯂꯕ ꯄꯣꯠ ꯑꯃ ꯊꯦꯡꯅꯒꯗꯧꯔꯤ ꯃꯗꯨꯗꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯁꯦꯗꯥꯔ ꯇ꯭ꯔꯤ ꯑꯃꯒꯤ ꯃꯈꯥꯗ ꯃꯤꯑꯣꯏ ꯑꯅꯤꯒꯤ ꯑꯗꯨꯒꯨꯝꯂꯕ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯐꯪꯒꯗꯧꯔꯤꯕꯅꯤ ꯃꯈꯣꯏꯅ ꯐꯪꯂꯤꯕ ꯕꯣꯗꯤ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯃꯩ ꯊꯥꯔꯝꯕꯒꯤ ꯑꯗꯨꯒꯨꯝꯂꯕ ꯈꯨꯗꯝ ꯆꯥꯡꯗꯝꯁꯤꯡ ꯐꯪꯕ ꯉꯝꯈꯤ ꯃꯈꯣꯏꯅ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯃꯤꯑꯣꯏ ꯑꯅꯤ ꯑꯁꯤꯅ ꯃꯩ ꯊꯥꯗꯨꯅ ꯃꯁꯥ ꯑꯗꯨꯕꯨ ꯁꯥꯒꯠꯅꯕ ꯍꯣꯠꯅꯔꯝꯕꯒꯤ ꯃꯑꯣꯡ ꯃꯥꯟꯈꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯑꯗꯨꯒꯨꯝꯂꯕ ꯕꯣꯗꯤꯁꯤꯡ ꯑꯁꯤꯕꯨ ꯐꯪꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯑꯃꯅ ꯃꯈꯣꯏꯅ ꯃꯁꯥꯗ ꯐꯤꯔꯣꯜ ꯑꯃꯠꯇ ꯁꯦꯠꯇꯅ ꯃꯅꯨꯡꯒꯤ ꯈꯣꯡꯒ꯭ꯔꯥꯎꯁꯤꯡ ꯑꯗꯨꯇꯕꯨ ꯁꯦꯠꯇꯨꯅ ꯃꯈꯣꯏ ꯑꯁꯤ ꯊꯦꯡꯅꯈꯤ ꯑꯁꯨꯛ ꯌꯥꯝꯅ ꯏꯪꯂꯕ ꯑꯗꯨꯒꯨꯝꯂꯕ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯀꯔꯤꯒꯤꯗꯃꯛꯇ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨꯕꯨ ꯂꯧꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯑꯣꯏꯔꯝꯈꯤ ꯍꯦꯟꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯄꯣꯠ ꯑꯃꯅ ꯃꯈꯣꯏꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨꯒꯨꯝꯕ ꯁꯤꯗꯥꯔ ꯇ꯭ꯔꯤ ꯑꯗꯨꯒꯤ ꯎꯁꯥ ꯀꯌꯥ ꯑꯃ ꯇꯦꯛꯇꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ ꯏꯟꯚꯦꯁꯇꯤꯒꯦꯇꯔꯁꯤꯡꯅ ꯊꯥꯖꯈꯤ ꯃꯗꯨꯗꯤ ꯍꯥꯏꯀꯔꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ ꯑꯃꯅ ꯎ ꯑꯗꯨ ꯀꯥꯗꯨꯅ ꯂꯝꯕꯤ ꯃꯥꯏꯀꯩ ꯌꯦꯡꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯊꯥꯖꯈꯤ ꯃꯈꯣꯏꯅ ꯊꯥꯖꯈꯤ ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯀꯦꯝꯞ ꯁꯥꯏꯠ ꯑꯗꯨꯕꯨ ꯀꯔꯣꯝꯗ ꯂꯩ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯅꯠꯇ꯭ꯔꯒ ꯃꯈꯣꯏ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯅ ꯇꯥꯟꯅꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯊꯥꯖꯅꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯎ ꯑꯗꯨ ꯀꯥꯗꯨꯅ ꯌꯦꯡꯂꯤꯕ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯉꯁꯤ ꯐꯥꯎꯕ ꯃꯇꯝꯗ ꯈꯪꯕ ꯉꯝꯗꯅ ꯂꯩꯔꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯏꯟꯚꯦꯁꯇꯤꯒꯦꯇꯔꯁꯤꯡ ꯑꯗꯨꯅ ꯍꯦꯟꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯗꯤꯁꯇꯔꯕꯤꯡ ꯑꯣꯏꯕ ꯄꯣꯠ ꯑꯃꯗꯤ ꯊꯦꯡꯅꯒꯗꯧꯔꯤ ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯐꯨꯠꯄ꯭ꯔꯤꯟꯠꯁ ꯑꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯀꯦꯝꯞ ꯁꯥꯏꯠ ꯑꯗꯨꯗ ꯑꯃꯨꯛꯀ ꯍꯟꯅ ꯆꯠꯅꯕ ꯍꯣꯠꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯐꯨꯠꯄ꯭ꯔꯤꯟꯠꯁ ꯈꯔ ꯊꯦꯡꯅꯈꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯐꯨꯠꯄ꯭ꯔꯤꯟꯠꯁ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯕꯣꯗꯤ 3 ꯊꯋꯥꯏ ꯌꯥꯎꯗꯕ ꯍꯛꯆꯥꯡ 3 ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯏꯟꯚꯦꯁꯇꯤꯒꯦꯇꯔꯁꯤꯡꯅ ꯑꯁꯨꯝꯅ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯆꯤꯡꯅꯈꯤ ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯀꯦꯝꯞ ꯁꯥꯏꯠ ꯑꯗꯨꯗ ꯍꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯈꯣꯏ ꯍꯟꯕ ꯉꯝꯗꯅ ꯑꯗꯨꯃꯛ ꯂꯝꯕꯤ ꯑꯗꯨꯗ ꯃꯈꯣꯏ ꯊꯋꯥꯏ ꯑꯗꯨ ꯃꯥꯡꯗꯨꯅ ꯃꯈꯣꯏ ꯁꯤꯖꯔꯝꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯊꯥꯖꯈꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯔꯦꯁꯀ꯭ꯌꯨꯋꯔꯁꯤꯡ ꯑꯃꯗꯤ ꯏꯟꯚꯦꯁꯇꯤꯒꯦꯇꯔꯁꯤꯡ ꯑꯁꯤꯅ ꯃꯤꯑꯣꯏ 5ꯒꯤ ꯍꯛꯆꯥꯡꯗꯤ ꯐꯪꯂꯦ ꯑꯗꯨꯕꯨ ꯂꯦꯝꯍꯧꯔꯤꯕ ꯃꯤꯑꯣꯏ 4ꯒꯤ ꯍꯛꯆꯥꯡ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯪꯕ ꯉꯝꯗ꯭ꯔꯤ ꯃꯤꯑꯣꯏ 5 ꯑꯁꯤ ꯑꯗꯨꯒꯨꯝꯂꯕ ꯌꯥꯝꯅ ꯏꯪꯕ ꯍꯦꯟꯃꯟꯕꯅ ꯍꯥꯏꯄꯣꯊꯔꯃꯤꯌꯥ ꯅꯥꯕꯗꯒꯤ ꯑꯗꯨꯒꯨꯝꯂꯕ ꯊꯋꯥꯏ ꯃꯥꯡꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯆꯤꯡꯅꯔꯤ ꯍꯞꯇꯥ ꯀꯌꯥ ꯑꯃ ꯍꯧꯈ꯭ꯔꯦ ꯑꯗꯨꯒ ꯎꯟ ꯀꯌꯥ ꯑꯃ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯛꯈꯤ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕ ꯆꯠꯊꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯂꯦꯝꯍꯧꯔꯤꯕ ꯃꯤꯑꯣꯏ 4 ꯑꯗꯨꯕꯨ ꯀꯗꯥꯏꯗ ꯂꯩꯔꯝꯒꯗꯒꯦ ꯍꯥꯏꯕ ꯑꯗꯨ ꯊꯤꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯑꯣꯏꯈꯤ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗ ꯎꯟꯁꯤꯡ ꯑꯗꯨꯅ ꯃꯍꯤ ꯆꯦꯟꯗꯨꯅ ꯃꯥꯡꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯃꯈꯣꯏꯒꯤ ꯔꯦꯁꯀ꯭ꯌꯨꯋꯔꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯊꯦꯡꯅꯒꯗꯧꯔꯤ ꯃꯁꯤꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯁꯤꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛ ꯆꯥꯍꯟꯕ ꯑꯗꯨꯒꯨꯝꯕ ꯗꯤꯁꯀꯣꯚꯔꯤ ꯑꯣꯏꯈꯤꯒꯗꯧꯔꯤꯕꯅꯤ ꯃꯈꯣꯏꯅ ꯂꯦꯝꯍꯧꯔꯤꯕ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡ ꯃꯤꯑꯣꯏꯕ 4 ꯑꯗꯨ ꯑꯗꯨꯒꯨꯝꯂꯕ ꯂꯣꯈꯥ ꯑꯃꯗ ꯇꯥꯔꯒ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯑꯗꯨꯒꯨꯝꯂꯕ ꯑꯁꯣꯛ ꯑꯄꯟ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯩꯔꯝꯃꯤ ꯚꯤꯛꯇꯤꯝ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯀꯣꯛ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯊꯤꯅ ꯀꯥꯏꯕ ꯊꯦꯡꯅꯈꯤ ꯑꯇꯣꯞꯄ ꯚꯤꯛꯇꯤꯝ ꯑꯃꯅ ꯃꯍꯥꯛꯀꯤ ꯆꯦꯁ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯊꯤꯅ ꯑꯗꯨꯒꯨꯝꯂꯕ ꯌꯥꯝꯅ ꯃꯦꯁꯤꯞ ꯆꯦꯁ ꯇ꯭ꯔꯣꯃꯥ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ ꯑꯁꯤꯒꯨꯝꯂꯕ ꯏꯟꯖꯨꯔꯤꯁꯤꯡ ꯑꯁꯤ ꯊꯣꯛꯂꯛꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯑꯁꯤ ꯀꯥꯔ ꯀ꯭ꯔꯥꯁ ꯑꯃ ꯇꯧꯕꯒ ꯃꯥꯟꯅꯕ ꯑꯗꯨꯒꯨꯝꯂꯕ ꯐꯣꯔꯁ ꯑꯃ ꯗꯔꯀꯥꯔ ꯇꯥꯔꯝꯒꯅꯤ ꯍꯥꯏꯅ ꯊꯦꯡꯅꯈꯤ
ꯑꯗꯨꯕꯨ ꯌꯦꯡꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯂꯩꯐꯝ ꯑꯁꯤꯗ ꯃꯤꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄꯒꯤ ꯑꯗꯨꯒꯨꯝꯕ ꯁꯥꯏꯟ ꯑꯃꯠꯇꯁꯨ ꯐꯪꯂꯝꯗꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯁ꯭ꯀꯤꯟꯁꯤꯡ ꯑꯁꯤꯗ ꯑꯗꯨꯒꯨꯝꯂꯕ ꯁ꯭ꯀꯤꯟ ꯁꯦꯒꯥꯏꯕ ꯑꯃꯗꯤ ꯌꯥꯝꯅ ꯌꯦꯡꯕ ꯃꯇꯝꯗ ꯁ꯭ꯀꯤꯟꯗ ꯁꯣꯛꯄ ꯑꯗꯨꯒꯨꯝꯂꯕ ꯑꯦꯛꯁꯇꯔꯅꯦꯜ ꯋꯨꯟꯁ ꯀꯌꯥ ꯑꯃꯗꯤ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤꯗꯦ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯔꯛꯇ victim ꯂꯨꯠꯃꯤꯂꯥ ꯗꯨꯕꯤꯅꯤꯅꯥꯒꯤ ꯍꯛꯆꯥꯡꯗꯒꯤ ꯄꯣꯠ ꯑꯃ ꯃꯥꯡꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ ꯃꯍꯥꯛꯀꯤ ꯃꯔꯩ ꯑꯁꯤ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗ ꯌꯥꯎꯔꯝꯕ ꯊꯦꯡꯅꯈꯤꯗꯦ ꯃꯁꯤꯒꯤ ꯄꯣꯠ ꯑꯁꯤ ꯌꯥꯝꯅ ꯗꯤꯁꯇꯔꯕꯤꯡ ꯑꯣꯏꯕ ꯑꯗꯨꯒꯨꯝꯂꯕ ꯄꯣꯠ ꯑꯃ ꯑꯣꯏꯈꯤ ꯉꯁꯤ ꯐꯥꯎꯕꯗ ꯏꯟꯚꯦꯁꯇꯤꯒꯦꯇꯔꯁꯤꯡ ꯑꯁꯤꯅ ꯊꯣꯛꯂꯝꯂꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯀꯔꯤꯅ ꯊꯣꯛꯍꯟꯈꯤꯕꯒꯦ ꯍꯥꯏꯕꯗꯨ ꯉꯁꯤ ꯐꯥꯎꯕ ꯑꯗꯨꯒꯨꯝꯂꯕ ꯗꯤꯕꯦꯠ ꯇꯧꯔꯒ ꯂꯩꯕ ꯄꯣꯠ ꯑꯃ ꯑꯣꯏꯔꯤ ꯕꯣꯗꯤ ꯃꯄꯜ ꯑꯁꯤ ꯄꯨꯟꯅ ꯐꯪꯂꯕ ꯃꯇꯨꯡꯗ ꯁꯣꯚꯤꯌꯦꯠ ꯑꯣꯊꯣꯔꯤꯇꯤꯁꯤꯡ ꯑꯁꯤꯅ ꯑꯗꯨꯒꯨꯝꯂꯕ ꯑꯣꯐꯤꯁꯤꯌꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯃ ꯍꯧꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈꯤ ꯑꯍꯥꯟꯕꯗ ꯏꯟꯚꯦꯁꯇꯤꯒꯦꯇꯔꯁꯤꯡ ꯑꯁꯤꯅ ꯊꯥꯖꯈꯤ ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯀꯦꯁ ꯑꯁꯤ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯦꯇꯦꯛ ꯑꯃ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯊꯥꯖꯅꯈꯤ ꯃꯈꯣꯏꯅ ꯊꯥꯖꯈꯤ ꯃꯗꯨꯗꯤ ꯍꯥꯏꯀꯔꯁꯤꯡ ꯑꯁꯤꯅ ꯀ꯭ꯔꯤꯃꯤꯅꯦꯜꯁꯤꯡ ꯊꯦꯡꯅꯔꯒ ꯃꯈꯣꯏ ꯀ꯭ꯔꯤꯃꯤꯅꯦꯜꯁꯤꯡ ꯑꯁꯤꯅ ꯑꯦꯁꯣꯜꯠ ꯇꯧꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯒꯤ ꯂꯣꯀꯦꯜ ꯍꯟꯇꯔꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯊꯥꯖꯅꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯊꯥꯖꯔꯤꯕ ꯑꯗꯨꯒꯨꯝꯂꯕ ꯂꯣꯀꯦꯜ ꯍꯟꯇꯔꯁꯤꯡꯅ ꯑꯦꯇꯦꯛ ꯇꯧꯕ ꯑꯃꯗꯤ ꯀ꯭ꯔꯤꯃꯤꯅꯦꯜꯁꯤꯡꯅ ꯑꯦꯁꯣꯜꯠ ꯇꯧꯕ ꯑꯁꯤꯒꯤ ꯑꯣꯏꯕ ꯏꯕꯤꯗꯦꯟꯁꯁꯤꯡ ꯑꯃꯠꯇ ꯐꯪꯕ ꯉꯝꯈꯤꯗꯦ ꯃꯈꯣꯏꯅ ꯆꯦꯟꯈꯤꯕ ꯑꯗꯨꯒꯨꯝꯕ ꯀꯦꯝꯞ ꯁꯥꯏꯠ ꯑꯗꯨꯗ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯕꯒꯤ ꯑꯗꯨꯒꯨꯝꯕ ꯏꯕꯤꯗꯦꯟꯁ ꯑꯃꯠꯇꯁꯨ ꯎꯕ ꯐꯪꯈꯤꯗꯦ ꯃꯈꯣꯏꯒꯤ ꯃꯤꯑꯣꯏ ꯃꯄꯜꯒꯤ ꯐꯨꯠꯄ꯭ꯔꯤꯟꯠꯁꯤꯡ ꯑꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯐꯨꯠꯄ꯭ꯔꯤꯟꯠꯁ ꯑꯃꯠꯇꯁꯨ ꯇꯥꯔꯝꯕ ꯊꯦꯡꯅꯈꯤꯗꯦ ꯑꯗꯨꯒ victimꯁꯤꯡ ꯑꯁꯤꯅ ꯃꯤꯑꯣꯏꯕꯒ ꯈꯠꯅꯕ ꯃꯇꯝꯗ ꯑꯗꯨꯒꯨꯝꯕ ꯑꯣꯏꯒꯗꯕ ꯁꯣꯛꯀꯗꯕꯒꯤ ꯈꯨꯁꯣꯛ ꯃꯑꯣꯡ ꯑꯃꯠꯇ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯤꯡ ꯑꯁꯤꯗ ꯁꯣꯛꯇꯨꯅ ꯂꯩꯔꯝꯕꯁꯨ ꯊꯦꯡꯅꯈꯤꯗꯦ ꯑꯗꯨꯕꯨ ꯃꯁꯤ ꯌꯦꯡꯗꯅ ꯃꯁꯤꯅ ꯅꯥꯊꯩꯔꯝꯂꯒ ꯃꯈꯣꯏꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯇꯦꯟ ꯑꯗꯨꯗꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯌꯥꯝꯅ ꯊꯨꯅ ꯑꯗꯨꯒꯨꯝꯕ ꯆꯦꯟꯊꯣꯛꯅꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯃꯗꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯟꯁꯔ ꯐꯪꯕ ꯉꯝꯗꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯑꯃ ꯑꯣꯏꯅꯔꯤ ꯀꯔꯤꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯕꯨꯠꯁꯤꯡ ꯆꯥꯅ ꯊꯛꯅꯕꯁꯤꯡ ꯂꯣꯏꯅ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯈꯣꯡꯗ ꯃꯣꯖꯥ ꯐꯥꯎꯕ ꯇꯣꯡꯗꯨꯅ ꯑꯗꯨꯒꯨꯝꯂꯕ ꯕꯦꯌꯔꯐꯨꯠ ꯑꯣꯏꯗꯨꯅ ꯆꯦꯜꯂꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯉꯁꯤ ꯐꯥꯎꯕꯗ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯗꯨꯒꯨꯝꯂꯕ ꯗꯤꯁꯀꯣꯚꯔꯤ ꯑꯃ ꯑꯣꯏꯅꯔꯤ ꯑꯗꯨꯒ victims ꯃꯔꯤ ꯑꯃꯅ ꯃꯈꯣꯏꯒꯤ ꯕꯣꯟꯁꯤꯡ ꯑꯗꯨꯗ ꯐ꯭ꯔꯦꯛꯆꯔ ꯑꯣꯏꯔꯒ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯑꯗꯨꯒꯨꯝꯂꯕ ꯁ꯭ꯀꯤꯟꯁꯤꯡ ꯑꯗꯨꯗ ꯑꯦꯛꯁꯇꯔꯅꯦꯜ ꯋꯨꯟꯁ ꯑꯃꯠꯇ ꯂꯩꯔꯝꯗꯕ ꯃꯁꯤꯒꯤ ꯄꯣꯠ ꯑꯁꯤꯁꯨ ꯌꯥꯝꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯧꯑꯣꯡ ꯑꯃ ꯑꯣꯏꯔꯤ ꯏꯟꯚꯦꯁꯇꯤꯒꯦꯇꯔꯁꯤꯡ ꯑꯁꯤꯅ ꯊꯣꯛꯂꯝꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯕꯨ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯈꯤ ꯏꯟꯚꯦꯁꯇꯤꯒꯦꯇꯔꯁꯤꯡ ꯑꯁꯤꯅ victimꯁꯤꯡ ꯑꯁꯤꯒꯤ ꯐꯤꯔꯣꯜꯁꯤꯡ ꯑꯁꯤꯕꯨ ꯆꯦꯛ ꯇꯧꯕ ꯃꯇꯝꯗ ꯌꯥꯝꯅ ꯑꯟꯌꯨꯖꯨꯑꯦꯜ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯊꯦꯡꯅꯈꯤ ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯐꯤꯔꯣꯜꯁꯤꯡ ꯑꯁꯤꯗ ꯔꯦꯗꯤꯌꯦꯁꯟꯒꯤ ꯑꯗꯨꯒꯨꯝꯂꯕ ꯇ꯭ꯔꯦꯁꯁꯤꯡ ꯐꯪꯕ ꯉꯝꯈꯤ ꯃꯈꯣꯏꯒꯤ ꯐꯤꯔꯣꯜꯁꯤꯡ ꯑꯁꯤ ꯔꯦꯗꯤꯌꯦꯁꯟꯗ ꯑꯦꯛꯁꯄꯣꯖ ꯇꯧꯔꯝꯃꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯐꯪꯕ ꯑꯁꯤ ꯌꯥꯝꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯗꯨꯒꯨꯝꯂꯕ ꯁꯤꯔꯤꯌꯁ ꯀ꯭ꯋꯦꯁꯟꯁ ꯀꯌꯥ ꯑꯃ ꯊꯣꯛꯄ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯏꯕꯤꯗꯦꯟꯁ ꯑꯃ ꯑꯣꯏꯔꯛꯈꯤ ꯀꯔꯤꯒꯤꯗꯃꯛꯇ ꯍꯥꯏꯀꯔꯁꯤꯡ ꯑꯁꯤꯒꯤ ꯐꯤꯔꯣꯜꯁꯤꯡ ꯑꯁꯤꯗ ꯔꯦꯗꯤꯌꯦꯁꯟ ꯑꯁꯤ ꯌꯥꯎꯔꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯑꯣꯏꯔꯛꯈꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯋꯤꯠꯅꯦꯁꯀꯌꯥ ꯑꯃꯅ ꯃꯈꯣꯏꯅ ꯌꯥꯝꯅ ꯁ꯭ꯇꯔꯦꯟꯖ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯊꯦꯡꯅꯈꯤ ꯍꯥꯏꯕ ꯃꯈꯣꯏꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯤ ꯑꯇꯤꯌꯥꯗ ꯃꯔꯤꯛ ꯀꯥꯞꯄ ꯃꯩꯉꯥꯟ ꯃꯊꯨꯝ ꯇꯥꯕ ꯌꯥꯝꯅ ꯌꯦꯡꯕ ꯃꯇꯝꯗ ꯕ꯭ꯔꯥꯏꯠ ꯒ꯭ꯂꯣꯋꯤꯡ ꯁ꯭ꯄꯦꯌꯔꯁ ꯃꯥꯟꯕ ꯑꯗꯨꯒꯨꯝꯂꯕ ꯄꯣꯠ ꯀꯌꯥ ꯑꯃꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯕ ꯊꯦꯡꯅꯈꯤ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯁꯤꯗꯅꯤ ꯉꯁꯥꯏꯒꯤ ꯍꯥꯏꯀꯔꯁꯤꯡ ꯑꯗꯨꯅ ꯁꯤꯕ ꯃꯇꯝ ꯑꯗꯨ ꯑꯣꯏꯔꯤꯕꯗꯨ ꯃꯁꯤꯒꯤ ꯔꯤꯄꯣꯔꯠ ꯑꯁꯤ ꯁꯣꯚꯤꯌꯦꯠ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯔꯦꯀꯣꯔꯠ ꯇꯧꯔꯒ ꯊꯝꯈꯤ ꯑꯗꯨꯕꯨ ꯑꯗꯨꯒꯨꯝꯂꯕ ꯑꯣꯐꯤꯁꯤꯌꯦꯜ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯃꯠꯇꯗꯤ ꯄꯤꯈꯤꯗꯦ ꯃꯤꯑꯣꯏ ꯈꯔꯅ ꯊꯥꯖꯅꯈꯤ ꯃꯗꯨꯗꯤ ꯍꯥꯏꯀꯔꯁꯤꯡ ꯑꯁꯤꯅ ꯑꯗꯨꯒꯨꯝꯂꯕ ꯁꯤꯀ꯭ꯔꯦꯠ ꯑꯣꯏꯕ ꯃꯤꯂꯤꯇꯔꯤꯒꯤ ꯇꯦꯁ ꯑꯃ ꯃꯈꯣꯏꯅ ꯊꯦꯡꯅꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯅ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯌꯥꯝꯅ ꯃꯤꯁꯇꯤꯔꯤꯌꯁ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯊꯦꯡꯅꯔꯝꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯀꯔꯁꯤꯡ ꯑꯁꯤꯗ ꯃꯈꯣꯏꯅ ꯊꯦꯡꯅꯔꯝꯕ ꯌꯥꯕ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯃꯤꯑꯣꯏꯁꯤꯡꯅ ꯊꯥꯖꯅꯔꯤ ꯇꯞꯅ ꯇꯞꯅ ꯁꯣꯚꯤꯌꯦꯠꯀꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯁꯤꯁꯨ ꯂꯣꯏꯁꯤꯜꯂꯛꯈꯤ ꯃꯈꯣꯏꯅ ꯑꯁꯦꯡꯕ ꯀ꯭ꯂꯤꯌꯔ ꯑꯟꯁꯔꯁ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯒꯤ ꯐꯥꯏꯅꯦꯜ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕ ꯑꯁꯤꯕꯨ ꯀꯟꯐ꯭ꯌꯨꯁ ꯇꯧꯍꯟꯗꯨꯅ ꯊꯝꯈꯤ ꯃꯈꯣꯏꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯤ ꯍꯥꯏꯀꯔꯁꯤꯡ ꯑꯁꯤꯅ ꯁꯤꯔꯤꯕ ꯑꯁꯤ ꯑꯗꯨꯒꯨꯝꯂꯕ ꯅꯦꯆꯔꯦꯜ ꯑꯣꯏꯕ ꯌꯥꯝꯅ ꯑꯀꯟꯕ ꯐꯣꯔꯁ ꯑꯃ ꯃꯈꯣꯏꯅ ꯁꯔꯚꯥꯏꯚ ꯇꯧꯕ ꯉꯝꯗꯕ ꯑꯣꯚꯔꯀꯝ ꯇꯧꯕ ꯉꯝꯗꯕꯗꯒꯤ ꯅꯦꯆꯔꯦꯜ ꯀꯣꯁꯅ ꯁꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯈꯟꯈꯤ ꯃꯗꯨꯗꯤ ꯑꯗꯨꯒꯨꯝꯂꯕ ꯃꯈꯣꯏꯒꯤ ꯁ꯭ꯇꯦꯠꯃꯦꯟ ꯑꯁꯤ ꯌꯥꯝꯅ ꯐꯖꯕ ꯑꯗꯨꯒꯨꯝꯕ ꯁ꯭ꯇꯦꯠꯃꯦꯟ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯈꯟꯈꯤ ꯑꯗꯨꯒ ꯁ꯭ꯇꯦꯠꯃꯦꯟꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯅ ꯌꯥꯝꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯀ꯭ꯋꯦꯁꯟꯁ ꯀꯌꯥ ꯑꯃ ꯍꯪꯈꯤ ꯃꯗꯨꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯌꯥꯝꯅ ꯗꯤꯇꯦꯜ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯃꯠꯇ ꯄꯤꯗ꯭ꯔꯤꯕꯅꯣ ꯑꯗꯨꯒ ꯌꯥꯝꯅ ꯏꯆꯝ ꯆꯝꯕ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯃ ꯄꯤꯔꯒ ꯀꯦꯁ ꯑꯁꯤꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯌꯥꯝꯅ ꯊꯨꯅ ꯂꯣꯏꯁꯤꯟꯕ ꯄꯥꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯤꯡꯅ ꯍꯪꯅꯈꯤ ꯑꯗꯨꯒ ꯑꯗꯨꯒꯨꯝꯂꯕ ꯅꯦꯆꯔꯦꯜ ꯐꯣꯔꯁ ꯅꯦꯆꯔꯦꯜ ꯐꯣꯔꯁ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯃꯈꯣꯏꯅ ꯐꯖꯅ ꯗꯤꯇꯦꯜꯗ ꯍꯥꯏꯕꯤꯈꯤꯗꯦ ꯑꯗꯨꯒ ꯀꯦꯁ ꯑꯁꯤꯕꯨ ꯀ꯭ꯂꯣꯖ ꯇꯧꯁꯤꯟꯗꯨꯅ ꯗꯤꯀꯦꯠꯁ ꯀꯌꯥ ꯑꯃ ꯑꯗꯨꯒꯨꯝꯂꯕ ꯀꯦꯁ ꯐꯥꯏꯜ ꯑꯁꯤꯕꯨ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯈꯤ
ꯃꯇꯨꯡ ꯇꯥꯔꯛꯄ ꯆꯍꯤ ꯀꯌꯥ ꯑꯃꯗ ꯑꯗꯨꯒꯨꯝꯂꯕ theorists ꯀꯌꯥ ꯑꯃ ꯃꯈꯣꯏꯅ ꯊꯦꯡꯅꯈꯤꯕꯁꯤ ꯑꯁꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯗꯨꯅ theorists ꯀꯌꯥ ꯑꯃꯁꯨ ꯊꯣꯛꯂꯛꯄ ꯍꯧꯔꯛꯈꯤ꯫ theorists ꯈꯔꯅ ꯍꯥꯏꯈꯤ ꯃꯗꯨꯗꯤ hikerꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯀꯟꯕ ꯑꯗꯨꯒꯨꯝꯂꯕ avalanche ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯎꯟ ꯑꯃꯗꯤ ꯅꯨꯡꯁꯤꯡ ꯇꯥꯁꯤꯜꯂꯛꯄ ꯑꯗꯨꯒꯨꯝꯂꯕ ꯌꯥꯝꯅ ꯑꯀꯟꯕ ꯀꯟꯗꯤꯁꯟ ꯑꯃ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯊꯥꯖꯅꯈꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏꯅ ꯑꯗꯨꯒꯨꯝꯂꯕ ꯄꯥꯈꯠꯄ ꯑꯃꯗꯤ ꯄꯦꯅꯤꯛ ꯇꯧꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏꯒꯤ ꯀꯦꯝꯞꯁꯤꯡ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯅꯕ ꯍꯣꯠꯅꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯊꯥꯖꯅꯔꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯈꯣꯏꯒꯤ ꯊꯤꯑꯣꯔꯤ ꯑꯁꯤ evidence ꯌꯥꯎꯗꯕ ꯑꯗꯨꯒꯨꯝꯕ ꯊꯤꯑꯣꯔꯤ ꯑꯃ ꯑꯣꯏꯔꯛꯈꯤ ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯗꯨꯒꯨꯝꯂꯕ ꯎꯟꯅ ꯇꯥꯁꯤꯜꯂꯛꯄ ꯑꯣꯏꯔꯒ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯇꯦꯟ ꯑꯗꯨꯁꯨ ꯎꯟꯁꯤꯡꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯇꯦꯟ ꯑꯗꯨꯗꯤ ꯏꯀꯣꯛ ꯀꯣꯛꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯎꯟꯅ ꯇꯥꯁꯤꯟꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯕꯗꯨ ꯑꯔꯥꯟꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯤꯑꯣꯏꯁꯤꯡꯅ ꯊꯥꯖꯅꯈꯤ꯫ ꯑꯇꯣꯞꯄ theorists-ꯁꯤꯡꯅ ꯊꯥꯖꯈꯤ꯫ theories ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯈꯤ ꯃꯗꯨꯗ secret Soviet military weapons-ꯒꯤ ꯇꯦꯁꯇꯤꯡ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯔꯝꯕ ꯌꯥꯏ, ꯑꯗꯨꯗ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯇꯦꯁꯇꯤꯡ ꯇꯧꯕ ꯑꯁꯤꯗ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯔꯨꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯊꯥꯖꯅꯈꯤ꯫ ꯃꯁꯤꯅ ꯌꯥꯝꯅ ꯑꯀꯟꯕ ꯑꯗꯨꯒꯨꯝꯕ ꯃꯄꯥꯟꯒꯤ ꯑꯣꯏꯕ ꯕꯣꯝ ꯄꯣꯈꯥꯏꯕꯅꯆꯤꯡꯕ ꯑꯗꯨꯒꯨꯝꯕ ꯄꯦꯔꯥꯁꯨꯠ ꯃꯥꯏꯟꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯊꯦꯡꯅꯕ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯃꯁꯤꯅ ꯃꯈꯣꯏꯒꯤ ꯁꯔꯨ ꯁꯌꯥꯡ ꯇꯦꯛꯄ ꯑꯃꯗꯤ ꯌꯥꯝꯅ ꯑꯀꯟꯕ injuries ꯀꯌꯥ ꯑꯃ ꯊꯣꯛꯂꯝꯕ ꯑꯗꯨ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯁꯨ ꯑꯁꯤꯒꯨꯝꯂꯕ ꯊꯧꯑꯣꯡ ꯑꯁꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯔꯦꯀꯣꯔꯗꯁ ꯑꯃꯠꯇꯗꯤ ꯊꯣꯛꯂꯛꯈꯤꯗꯦ, ꯑꯗꯨꯅ ꯃꯁꯤꯒꯤ ꯊꯧꯑꯣꯡ ꯑꯁꯤꯁꯨ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕꯅꯤ ꯅꯠꯇ꯭ꯔꯒ ꯊꯣꯛꯈꯤꯕ ꯅꯠꯇꯦ ꯍꯥꯏꯕꯗꯨ ꯀꯅꯥꯝꯇꯅ ꯉꯁꯤ ꯐꯥꯎꯕꯗ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯁꯥꯏꯟꯇꯤꯁꯠꯁꯤꯡꯅ ꯑꯅꯧꯕ ꯃꯣꯗꯔꯟ ꯇꯦꯛꯅꯣꯂꯣꯖꯤꯁ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯑꯅꯧꯕ theories ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯈꯤ꯫ ꯃꯈꯣꯏꯅ ꯍꯥꯏꯈꯤ ꯃꯗꯨꯗꯤ ꯁ꯭ꯂꯦꯞ avalanche ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯊꯣꯛꯂꯝꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯃꯁꯤꯒꯤ ꯄꯣꯠ ꯑꯁꯤ ꯌꯥꯝꯅ ꯈꯪꯍꯧꯗꯅ ꯑꯃꯗꯤ ꯌꯥꯝꯅ ꯇꯞꯅ ꯏꯪꯅ ꯆꯤꯡꯅ ꯊꯣꯛꯄ ꯑꯗꯨꯒꯨꯝꯕ ꯁ꯭ꯂꯦꯞ avalanche ꯍꯥꯏꯕ ꯊꯧꯑꯣꯡ ꯑꯁꯤ ꯊꯣꯛꯂꯝꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯅꯈꯤ꯫ ꯃꯁꯤꯅ ꯑꯀꯟꯕ ꯄ꯭ꯔꯦꯁꯔ ꯀꯌꯥ ꯑꯃ ꯑꯗꯨꯒ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯥꯝꯅ internal injuries ꯀꯌꯥ ꯑꯃꯁꯨ ꯊꯣꯛꯍꯟꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ hikerꯁꯤꯡ ꯑꯗꯨꯅ ꯑꯗꯨꯒꯨꯝꯂꯕ ꯑꯍꯥꯟꯕ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤꯕ ꯃꯥꯟꯕ ꯑꯗꯨꯒꯨꯝꯕ avalanche ꯑꯁꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯊꯥꯖꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯃꯗꯨꯗꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯌꯥꯝꯅ ꯑꯆꯧꯕ ꯑꯗꯨꯒꯨꯝꯕ avalanche ꯑꯃ ꯊꯣꯛꯂꯛꯄ ꯌꯥꯏ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯇꯦꯟ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯈꯤꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯊꯥꯖꯅꯔꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯇꯦꯟ ꯑꯗꯨ ꯆꯦꯟꯕ ꯃꯇꯝꯗ ꯈꯪꯍꯧꯗꯅ ꯊꯣꯛꯂꯛꯄ ꯑꯗꯨꯒꯨꯝꯕ avalanche ꯑꯗꯨꯗꯒꯤ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯀꯤꯕ ꯑꯃꯗꯤ ꯄꯥꯈꯠꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏꯒꯤ ꯀ꯭ꯂꯣꯊꯤꯡꯁꯤꯡ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯂꯕ ꯏꯪꯂꯕ ꯇꯦꯝꯄꯔꯦꯆꯔ ꯑꯗꯨꯗ ꯁꯔꯚꯥꯏꯚ ꯇꯧꯅꯕ ꯃꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕꯁꯤꯡ ꯄꯨꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯗꯨꯒꯨꯝꯂꯕ ꯏꯪꯂꯕ ꯎꯟꯁꯤꯡꯇꯅ ꯀꯣꯏꯁꯤꯟꯕ ꯃꯐꯝ ꯑꯗꯨꯗ ꯑꯁꯦꯡꯕ ꯃꯇꯤꯛ ꯆꯥꯕ ꯑꯗꯨꯒꯨꯝꯂꯕ ꯏꯀ꯭ꯋꯤꯞꯃꯦꯟꯁ ꯌꯥꯎꯗꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯁꯔꯚꯥꯏꯚ ꯇꯧꯕ ꯉꯝꯗꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯈꯤ꯫ ꯈꯔ ꯑꯃꯅ ꯇꯦꯟꯇ ꯍꯟꯅꯕ ꯍꯣꯠꯅꯔꯝꯕ ꯑꯩꯈꯣꯏꯅ ꯊꯦꯡꯅꯈꯤ, ꯑꯗꯨꯒ ꯈꯔ ꯑꯃꯅ ꯃꯈꯣꯏꯅ ꯃꯁꯥꯒꯤ ꯁꯦꯜꯇꯔ ꯁꯥꯖꯅꯕ ꯍꯣꯠꯅꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯁꯤ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯏꯪꯈ꯭ꯔꯕ ꯋꯦꯗꯔ ꯑꯗꯨꯅ ꯂꯣꯏꯅ ꯆꯥꯁꯤꯟꯈꯤꯕ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯑꯁꯤ ꯈꯥꯏꯅꯈꯤꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯊꯥꯖꯅꯔꯤ꯫ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯉꯁꯤꯗꯤ ꯆꯍꯤ 60 ꯂꯥꯟꯗꯨꯅ ꯍꯦꯜꯂꯛꯂꯕ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯕꯨ Dyatlov ꯄꯥꯁꯀꯤ ꯏꯟꯁꯤꯗꯦꯟ ꯑꯁꯤꯗꯤ ꯌꯥꯝꯅ ꯐꯦꯁꯤꯅꯦꯇꯤꯡ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯏꯟꯚꯦꯁꯇꯤꯒꯦꯇꯔ ꯀꯌꯥ ꯑꯃ, ꯁꯥꯏꯟꯇꯤꯁꯠ ꯀꯌꯥ ꯑꯃ, ꯁ꯭ꯇꯣꯔꯤ ꯇꯦꯂꯔꯁ ꯀꯌꯥ ꯑꯃꯅ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯀꯣꯚꯔ ꯇꯧꯒꯟꯕ ꯄꯣꯠ ꯑꯃ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯤ꯫ ꯃꯈꯣꯏꯅ ꯊꯥꯗꯣꯛꯂꯝꯕ ꯑꯗꯨꯒꯨꯝꯕ ꯇꯦꯟ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯐꯨꯠꯄ꯭ꯔꯤꯟꯠꯁ ꯀꯌꯥ ꯑꯃ, ꯃꯈꯣꯏꯒꯤ ꯌꯥꯝꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯑꯁꯣꯛ ꯑꯄꯟ ꯀꯌꯥ ꯑꯃ ꯑꯗꯨ ꯉꯁꯤ ꯐꯥꯎꯕ ꯃꯇꯝꯗ ꯅꯩꯅꯔꯤꯕ ꯄꯣꯠ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯅꯣꯛꯈꯤ ꯍꯥꯏꯗꯨꯅ ꯑꯗꯨꯒꯨꯝꯕ ꯀꯥꯞꯈꯤꯕ ꯐꯣꯇꯣꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯉꯁꯤ ꯐꯥꯎꯕ ꯃꯇꯝꯗ ꯑꯣꯏꯔꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯀꯅꯥꯅꯁꯨ ꯑꯁꯦꯡꯕ ꯀꯔꯤ ꯊꯣꯛꯈꯤꯒꯦ ꯍꯥꯏꯕꯗꯨ ꯀꯅꯥꯝꯇꯅ ꯈꯪꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯊꯤꯑꯣꯔꯤꯁ ꯀꯌꯥ ꯑꯃꯗꯤ ꯁꯥꯒꯠꯅꯔꯤ, ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯀꯔꯤ ꯊꯣꯛꯈꯤꯒꯦ ꯍꯥꯏꯕꯗꯨ ꯉꯁꯤ ꯐꯥꯎꯕ ꯈꯪꯕ ꯉꯝꯗꯅ ꯑꯗꯨꯒꯨꯝꯂꯕ ꯃꯥꯎꯟꯇꯦꯟꯁꯤꯡ ꯑꯗꯨꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕ ꯑꯁꯦꯡꯕ ꯑꯗꯨ ꯂꯨꯞꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕ ꯑꯗꯨꯒꯨꯝꯂꯕ ꯁꯤꯀ꯭ꯔꯦꯠ ꯑꯣꯏꯗꯨꯅ ꯉꯁꯤ ꯐꯥꯎꯕꯗ ꯂꯩꯔꯤ꯫ ꯑꯗꯨꯗꯤ ꯋꯥꯔꯤ ꯑꯁꯤ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯌꯥꯝꯅ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ, ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯨ, ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯈꯨꯕꯤꯁꯤꯡ ꯑꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯕꯇꯟꯁꯤꯡ ꯑꯗꯨꯗ ꯅꯝꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫